Ako siyang sa Aisa kaya tabi ko isabag na sade aduso left na lead ba yate karigino army na khangjaramani IB na khangjaramani central government hayudrasu yare loi khangadabsibu army na loi pau piramani kaino IB lerisidi SIB lerisidi ma loi pau piramasdi kaino hay taragadi moina thopa moina wari lizaram gani akoi gisu akoi gi tawon thopa tawgadabane tida akoi wari akoi lead rakari kana khangdu no dai ne Koi ka same chumado phone phangaroi phan phangaroi na sum leid bai leiragadi moi ministry myam sidadi aran ba pau myam da moi chummina chakhadi kumai tawbadu dia aduna compulsory chummani phangsu phangani adu akoi gi bona badi lepa ya deba ma akoi kaidora ke phone phangani phangaroi na sum tawraga khallaga kaimta haidabida mana khangjarabani mana tawzarani sum lei thoki bataragadi kanana akoi gi chumba wali sini video yom dai be Mereka masuk ke hotel lebih rekani, ikut orang tua bersulit tapi hati yang nak kerja.